Revival of economy through agricultural activities haiba theme da mangarak suba longmi singi poinu mifam ama Irabot Foundation Manipur na sinduna Kanchipur da leiba National Research Center NRC gi holda pangthokre. Thauram aduda Irabot Foundation Manipur gi President 𝐑𝐀𝐊 Manipur lenga ki Department of Agriculture gi Director N Gozendro, Department of Economics Manipur University gi Professor Chinglen Maisnam amasung Indira Gandhi National Tribal University ki Department of Political Science ki Associate Professor Homen Thangzamna Thauram gi athoiba mithung sing oina sarugya Lomi kayana sarugyaduna thauram adubu mapung faba oihenbada natana mai paklaba lomi mangada achamba khudol tamduna pukning thaugatki amadi lomi singna puthokpa pothok sing khudol tamki thauram aduda agriculture gi director N Gozendro na hai ngasigi lomi gi poinu mifam asida Irabot Foundation na siliba asi aphaba khongthang amani Masina lomi singbu hena mapangal kangkat hanbada natana lomi singda piba scheme kaya kanghanbada su achoba mateng pangi lomi singda piba scheme singi manungda tha mari leiraga lomi singda piba PM Kisan gi scheme asigi damak register tawdaba leirabasu isana online gi khuthangda register tawba yai natraga agriculture gi office ta laklaga register tawrabasu lomi singi damak thonglangna hangdana leiri Department asina lomi singidamak angamba thakta hotnaduna lakli adubo Manipur lengakna senthang pitharakpa matamda likna pitharakpa na maram oiraga lomi singna awaba kaya mayoknei adubo lomi singna su department asina pitharakpa afaba marumarang singbu mathang chahi gi yenglaga khara khaktuna thambiyu haina su lomi singda appeal tawki Har hapadagi tilda hapadagi habito koi department su yam not tawjai maramana koi se government su research yam tawraga hoti nano fertilizer na matore nano fertilizer koi mamang jahi dagi koi karkam sinaba hause tawga du koi gi asoi bahai ga matam jana koi se praja lobi singsi to get to praba kapi otabai ga koi jage sar koi professor comment hage ba exercise functionaries tapi kita koi su shortage kitang leba koi extension functionaries koi awat bakar leba lo itu yang kan honai Lagu singi mari nena Manipura agriculture usai sigi damutar karo listing muda sama mau jasi karo listing muda sama mau jasi 2021-22 damutar masih budget kami ko wat hari ko jule nabi abne nare karo listing amuda sama mau jasi ya he karo listing sani ke ada Manipuri lagu singi makin sudah pesawat thama banina apa banina awal makar dila adina kai ko khal ai bijali 2021-22 Aduh, di kamar itu dia bu. Saya orang perkara lupa dia sini lagi yang dia kan jadi lupa orang sama kata dia sendiri.